ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯦ ꯌꯥꯝꯅ ꯇꯦꯜꯂꯤꯕ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯕ ꯌꯥꯏꯕ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯦꯜꯂꯤꯕ ꯑꯗꯨꯃꯛꯄꯨ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯕ ꯑꯃ ꯃꯊꯧ ꯇꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯃꯆꯥ ꯌꯥꯎꯔꯕ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯨꯝꯅ ꯐꯖꯅ ꯍꯣꯠꯅꯔꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩꯕ ꯉꯝꯗꯦꯕ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯅꯣꯕ ꯅꯨꯄꯤꯅ ꯌꯨꯝ ꯀꯩ ꯄꯨꯔꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯡꯁꯜꯂꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯁꯜꯂꯗꯨꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯇꯧꯕꯗ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯦꯡꯁꯤꯟꯕ ꯃꯁꯤ ꯀꯥꯎꯔꯤꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯒꯗꯕꯅꯤꯕ ꯀꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯅꯤ ꯃꯥꯕꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯧꯒꯠꯄꯤꯅꯅꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤ ꯋꯥꯍꯩ ꯍꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯗꯨꯅ ꯒꯤꯐꯠ ꯑꯣꯏꯅ ꯄꯤꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯥ ꯑꯃꯗ ꯑꯃꯨꯔꯛ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯈꯪꯍꯧꯗꯕꯤꯗ ꯂꯣꯏꯁꯜꯂꯣ ꯉꯁꯤꯗꯤ ꯆꯠꯂꯁꯤ ꯀꯣꯏꯔꯨꯁꯤꯒ ꯍꯥꯏꯔꯗꯨꯅ ꯀꯣꯏꯕ ꯄꯨꯕꯤꯔꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯂꯩꯔꯒ ꯄꯤꯖꯔꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯋꯥꯍꯩ ꯍꯥꯏꯔꯗꯨꯅ ꯃꯁꯤ ꯄꯨꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯐꯅ ꯋꯥꯔꯕꯁꯨ ꯅꯪꯅ ꯇꯧꯕꯤꯔꯤꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯗꯨ ꯄꯨꯝꯕꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕꯗ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯎꯈꯤꯒꯅꯤꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯗꯨꯗ ꯃꯉꯣꯟꯗ ꯊꯥꯖꯕ ꯃꯉꯣꯟꯗ ꯄꯦꯟꯅꯕ ꯑꯃꯁꯨ ꯐꯥꯎꯍꯟꯒꯅꯤꯕ ꯑꯩꯁꯦ ꯃꯍꯧꯁꯥꯒꯨꯝꯅ ꯐꯖꯔꯤꯀꯣ ꯍꯥꯏꯕ ꯃꯁꯤꯒꯤ ꯊꯥꯖꯕ ꯑꯗꯨꯁꯨ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯞꯂꯤꯕꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯛꯂꯕ ꯇꯨꯡꯗ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯊꯧꯗꯥꯡꯅꯤꯕ ꯅꯪꯅ ꯌꯦꯡꯁꯤꯟꯕꯤꯔꯕ ꯇꯨꯡꯗ ꯈꯛꯇꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯕ ꯐꯅꯁꯨ ꯃꯥ ꯋꯥꯁꯅꯨꯕ ꯅꯪ ꯈꯛꯇꯅ ꯅꯨꯡꯁꯤꯕꯤꯌꯨꯕ ꯃꯥ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯩꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯁꯃꯥꯖꯀꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯐꯠꯇꯦ ꯍꯥꯏꯅ ꯉꯥꯡꯅꯔꯕ ꯃꯤꯑꯣꯏꯕ ꯑꯗꯨꯗ ꯅꯪ ꯆꯠꯂꯒ ꯐꯠꯇꯅ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯁꯃꯥꯖꯅ ꯃꯉꯣꯟꯗ ꯐꯠꯇꯅ ꯑꯗꯨꯝ ꯉꯥꯡꯅꯗꯨꯅ ꯂꯩꯔꯦ ꯅꯪꯅ ꯑꯃꯨꯛ ꯉꯥꯡꯂꯨꯔꯒ ꯑꯍꯣꯡꯕ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦꯕ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯅꯠꯇꯦꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯃꯗ ꯐꯠꯇꯅ ꯈꯜꯂꯕ ꯐꯠꯇꯅ ꯂꯧꯔꯕ ꯐꯠꯇꯅ ꯉꯥꯡꯂꯕ ꯑꯗꯨꯒ ꯂꯩꯀꯥꯏ ꯁꯃꯥꯖꯅ ꯃꯤꯑꯣꯏꯕ ꯑꯗꯨꯗ ꯐꯠꯇꯅ ꯂꯧꯗ꯭ꯔꯕ ꯐꯠꯇꯅ ꯉꯥꯡꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯑꯃꯨꯛꯇꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯟꯅ ꯌꯦꯡꯗꯨꯅ ꯌꯦꯡꯉꯨꯕ ꯅꯪꯒꯤ ꯅꯁꯥꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯕꯅꯣ ꯍꯥꯏꯗꯨꯅ ꯅꯪꯅ ꯀꯔꯤ ꯂꯥꯟꯅ ꯈꯟꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯔꯝꯗꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯗꯕ ꯍꯥꯏꯕꯁꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯈꯛꯇꯅ ꯉꯥꯡꯅꯔꯕ ꯑꯁꯣꯏꯕꯁꯦ ꯅꯪꯉꯣꯟꯗꯁꯨ ꯑꯣꯏꯕ ꯌꯥꯏꯕ ꯃꯤꯑꯣꯏꯕ ꯑꯗꯨꯗ ꯇꯥꯏꯅꯗ꯭ꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯂꯩꯗꯨꯅ ꯌꯦꯡꯉꯨꯕ So guys, ngasiga wari asida kari khangjinbiba tamjinbiba ngamni haibado miyam comment section da comment tawduna takbirau nauno yengbiriba miyamna nuksibiduna dasna aigi channel se subscribe tawbo kawbirabanu subscribe ki button adu nakoigi oinadi free oibani nakoigi subscribe amamamna aigi punsida ahongba kya ama pubirakani lakadaba matadu sumasiguma wari kya ama senjabada thona kya ama hapigani thengnarasi aigi mathangi video da matamadu phawgi damakta kainarasi bye bye